mayam kurumjari adum jengbiri basi impact news ni impact reporters ta miyam taram oksari ngasi ayu pung tare makhairum tabu matamda Noney district ki manung sanba khapum police na konba Lamdangmei village haina khangnariba mafam adugi prayer mountain haina khangnaba sing amada India government ga pistok chathariba nagalal holup Nscn-Im amasung Jeliarum United Front Jansui Kangbugi Anigi marakta akan mamoongda kuthona khre thogdok aduda Jeliarum Youth Front Jansui Kangbugi Cadre ani laikhidre aduga Nscn-Im gi cadre amana asokpa nangkhre hairi thogdok thokphamdagi JDF J Kangbugi adumlaba laikhidraba cadre ani gi asi bakhchang phangmang ngamkhre loina na mafam aduda khapum police ki team mama changchin-duna hojik thi humbagi thabak chathari hairi adubo mifamipun gi paw laitri hairiba thogdosi kari maramdagi chathagibano haiba chapchana khangmang ngamdrabasu nagalal holup Nscn-Im amasung Jeliarum United Front hariba lalhalup ani asi matam kyagi mamangdagi yanadabana maram moiraga ngahak leitana khut thongnaba pharaga hatnabana chingbagi thokdok kaya thoppa laikhrabani adubu hariba sumlaba lalhalup ani asigi marakta toina khut thongnariba asi lepinaba nagagi tongan tongan threaten organization amasung miyamna appeal tawduna lakhibani Prime Minister Narendra Modi ki government asina laibak asida lairiba lairiba koti humpugi punsigi mahingi film phagat hale haina Home Minister Amit Shah na hairi Ahmedabad district laiba sandata pangthokeba Brexit Bharat Sankalpa Yatra da wangang laduna Home Minister Amit Shah na hai mipum khudingmangna Make India da thajaba thamlasi amasung laibak asigi ningkha tambagi damak punsi kathokiba sing adugi manglan adu mangphang halasi Prime Minister Narendra Modi na asoi angam lairoidaba India ama ohennabagi damak Pakistan da surgical strike chathaki Article 370 mapung phana muthatnabagi manglan adu mangphang ranki Ajodhya da Lord Ram gi temple sabagi thabak paikhat ki ningkha tamlakpa matungdagi sel thumgi phibam khwaidagi phaba thakta pukhalakhi Chandrayaan mission gi makhada Indiana hada taba ngamki amasung industrial da khwaidagi wangba development pukhalakpa ngamki haina Home Minister Amit Shah na makha takhi laibak asigi lairaba mi koti humphugi masagi oiba yumsing thaknaba ising puwa pipe thambiba gas cylinder toilet ching amasung lupa lakh manga phawbugi hidak langthaksin piba lemna operation amadi hospitalization gi khudong chaba piba cheng hawai kg manga phangalba masida henba thabak karisu lairaro haina Union Cooperation Minister asina haikhi